ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ 2014ꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯍꯥꯞꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯗꯦꯝ ꯑꯍꯟꯊꯦꯟꯒꯤ ꯈꯨꯏꯗ ꯂꯩꯖꯔꯦ ꯊꯋꯥꯏ꯫ ꯃꯤꯄꯥꯏꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯅꯤꯁꯤ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯇꯨꯅ ꯑꯣꯇꯤꯒꯤ ꯃꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯣꯇꯤꯗꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯒꯤ ꯁꯥꯎꯝ ꯐꯪꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯑꯣꯇꯤ ꯑꯗꯨꯗꯒꯤ ꯅꯔꯁ ꯑꯃꯅ ꯅꯤꯡꯊꯥꯅ ꯐꯖꯅ ꯌꯣꯝꯂꯕ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ ꯃꯤꯀꯨꯞꯅꯤ ꯅꯤꯁꯤꯒꯤ꯫ ꯅꯔꯁ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯄꯥ ꯅꯤꯁꯤꯗ ꯁꯤꯟꯅꯩ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯅꯤꯁꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯅꯤꯁꯤꯒꯤ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄ ꯑꯗꯨ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯅꯨꯟꯁꯤꯒꯤꯗꯃꯛ ꯋꯥꯖꯔꯛꯏ꯫ ꯏꯁ꯭ꯋꯔ ꯃꯥꯁꯨ ꯐꯠꯃꯟꯗꯦ꯫ ꯅꯤꯁꯤ ꯑꯉꯥꯡ ꯑꯗꯨ ꯄꯝꯅ ꯄꯝꯅ ꯑꯣꯇꯤꯗꯒꯤ ꯊꯣꯔꯛꯏꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯅꯤꯁꯤꯅ "ꯗꯣꯛꯇꯔ, ꯍꯥꯎ ꯏꯁ ꯁꯤ? ꯏꯁ ꯁꯤ ꯑꯣꯜꯔꯥꯏꯠ?" ꯗꯣꯛꯇꯔ ꯑꯗꯨ ꯅꯤꯡꯉꯝꯗꯕꯒꯤ ꯁꯛꯐꯝꯗ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯈꯤ꯫ "We are very sorry ꯅꯤꯁꯤ. We tried our best, but..." ꯅꯤꯁꯤ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯈꯥꯛ ꯑꯔꯥꯎ ꯄꯨꯕ ꯕ꯭ꯔꯖꯅ ꯌꯩꯔꯛꯄꯒꯨꯝ ꯃꯁꯥ ꯑꯗꯨ ꯂꯦꯡꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯣꯇꯤꯗꯒꯤ ꯇ꯭ꯔꯣꯂꯤ ꯑꯗꯨ ꯇꯞꯅ ꯏꯟꯊꯣꯔꯛꯂꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯅꯨꯟꯁꯤꯗꯤ ꯐꯤ ꯑꯉꯧꯕꯅ ꯂꯩꯇꯦꯡ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯁꯤ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯇ꯭ꯔꯣꯂꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯔꯁ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯈꯤ꯫ ꯅꯤꯁꯤꯒꯤ ꯂꯦꯡꯉꯝꯗꯕ ꯃꯈꯨꯠ ꯑꯗꯨꯅ ꯑꯅꯨꯟꯁꯤꯕꯨ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯀꯦ ꯇꯧꯏ꯫ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯄꯤ꯫ ꯐꯤ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯆꯣꯛꯊꯔꯕ ꯑꯅꯨꯟꯁꯤꯒꯤ ꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯗꯨꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤꯕ ꯃꯥꯅ ꯂꯩꯔꯤ꯫ "ꯅꯨꯡꯁꯤꯌꯥ." ꯅꯤꯁꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯁꯤ ꯊꯣꯛꯂꯛꯏ꯫ ꯑꯅꯨꯟꯁꯤꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯤꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯃꯍꯧꯁꯥꯒꯨꯝ ꯈꯨꯝꯕꯤꯔꯛꯈꯤꯗ꯭ꯔꯥ? "ꯀꯔꯤ ꯍꯥꯏꯒꯦ ꯗꯗꯥ?" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯅꯤꯁꯤ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯞꯆꯩ꯫ ꯑꯅꯨꯟꯁꯤꯕꯨ ꯀꯨꯞꯂꯤꯕ ꯐꯤ ꯑꯉꯧꯕ ꯑꯗꯨꯗ ꯃꯄꯤꯗꯨ ꯄꯣꯞ ꯄꯣꯞ ꯇꯥꯔꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯐꯤ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯩꯆꯥꯛ ꯈꯥꯡꯖꯩ꯫ ꯅꯔꯁ ꯑꯗꯨꯅ ꯑꯉꯧꯕ ꯐꯤ ꯑꯗꯨꯅ ꯑꯅꯨꯟꯁꯤꯕꯨ ꯑꯃꯨꯛ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯇ꯭ꯔꯣꯂꯤꯗꯨ ꯇꯞꯅ ꯑꯃꯨꯛ ꯏꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯃꯄꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯁꯤ ꯏꯟꯈꯤꯕ ꯇ꯭ꯔꯣꯂꯤꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯖꯔꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯅꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥ꯫ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯅꯨꯟꯁꯤꯒꯤ ꯃꯅꯥꯛꯇ ꯅꯤꯁꯤ ꯆꯪꯉꯛꯇꯨꯅ "ꯁꯦ, ꯍꯤꯗꯥꯛ ꯊꯛꯁꯦ." ꯍꯤꯗꯥꯛ ꯃꯈꯨꯝ ꯑꯗꯨ ꯅꯤꯁꯤꯅ ꯂꯩꯊꯣꯛꯄꯤꯔꯤ꯫ ꯑꯅꯨꯟꯁꯤ ꯅꯣꯛꯂꯒ "ꯗꯗꯥ, ꯅꯪꯁꯦ ꯅꯣꯛꯅꯤꯡꯉꯦꯀꯣ. ꯍꯤꯗꯥꯛ ꯊꯛꯄꯗꯤ ꯑꯩꯁꯨ ꯍꯩꯌꯦꯅꯦ." ꯅꯤꯁꯤꯅ "ꯍꯩꯔꯁꯨ ꯌꯥꯗꯦ." ꯅꯤꯁꯤꯅ ꯆꯥꯃꯁꯇ ꯍꯤꯗꯥꯛꯇꯨ ꯍꯩꯔꯒ ꯑꯅꯨꯟꯁꯤꯕꯨ ꯏꯟꯕꯤ꯫ "ꯑꯩꯅ ꯊꯕꯛꯀ ꯆꯠꯊꯈꯩ ꯅꯅꯥꯛꯁꯤꯗ ꯂꯩꯔꯤꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯍꯜꯂꯔꯣꯏ ꯍꯥꯏꯔꯣ? ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯣ?" ꯑꯅꯨꯟꯁꯤꯅ "ꯈꯪꯗꯦ. ꯀꯔꯤꯔꯥ?" "ꯍꯌꯦꯡꯋꯥꯏ ꯏꯆꯥꯅꯨꯄꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯇꯧꯕꯤꯅꯕꯅꯦ." ꯑꯅꯨꯟꯁꯤ ꯅꯣꯛꯂꯒ "ꯏꯁ, ꯗꯗꯥꯅ ꯇꯧꯕꯗꯨ ꯃꯥꯗꯤ ꯎꯁꯨ ꯎꯔꯣꯏ." "ꯎꯔꯁꯨ ꯂꯣꯏ ꯈꯪꯉꯤꯅꯦ. ꯑꯩꯈꯣꯏꯅ ꯁꯥꯟꯅꯩ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯥꯔꯤ ꯄꯣꯠꯅꯤ." "ꯑꯁ, ꯗꯗꯥ ꯅꯪꯁꯦ ꯑꯁꯤꯒꯨꯝꯕ ꯑꯗꯨꯝ ꯉꯥꯡꯉꯦ. ꯑꯗꯣ ꯑꯩꯗꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯦ." "ꯑꯦ, ꯀꯩꯒꯤ? ꯅꯨꯄꯥꯅ ꯐꯩꯗ. ꯃꯊꯪꯅ ꯅꯨꯄꯤ." ꯑꯅꯨꯟꯁꯤꯅ "ꯀꯔꯤꯒꯤ?" "ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯆꯥꯅ ꯃꯃꯥ ꯃꯄꯥ ꯅꯤꯡꯕꯁꯦ ꯅꯨꯄꯥꯅ ꯍꯦꯜꯂꯦꯕ. ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯁꯥꯒꯩꯁꯨ ꯀꯜꯂꯅꯤ. ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯕꯨꯁꯨ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯟꯅꯕꯤꯗꯣꯏꯕ. ꯂꯛꯅꯔꯛꯄꯁꯤꯡꯗꯣ ꯐꯨꯒꯥꯏꯅꯕ." "ꯑꯣ, ꯅꯨꯄꯥ ꯑꯣꯏꯕꯅ ꯐꯩꯌꯦꯀꯣ ꯑꯗꯨꯗꯤ." "ꯑꯗꯣ ꯃꯃꯤꯡꯗꯤ ꯀꯔꯤ ꯊꯣꯟꯁꯤꯒꯦ?" "ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯄꯥꯒꯤ ꯃꯃꯤꯡ ꯅꯤꯁꯤ." "ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ?" "ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯗꯗꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯟꯊꯣꯏ." ꯅꯤꯁꯤ ꯋꯥ ꯉꯥꯡꯗꯅ ꯑꯅꯨꯟꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯅꯨꯟꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯅꯣꯛꯂꯛꯂꯤ꯫
ꯈꯪꯂꯤꯕꯅꯤ ꯑꯅꯨꯟꯁꯤꯁꯨ ꯅꯤꯁꯤꯅ ꯍꯦꯟꯊꯣꯏꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ ꯍꯥꯏꯕ꯫ ꯑꯅꯨꯟꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯗꯗꯥꯅ ꯆꯦ ꯍꯦꯟꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕꯅꯦ, ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯗꯗꯥ ꯑꯩꯅ ꯍꯥꯏꯕꯁꯦ? ꯅꯤꯁꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯥꯅꯤꯡꯉꯦ, ꯁꯦ ꯄꯣꯊꯥꯔꯣ꯫ ꯑꯅꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯅ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯗꯨꯅ ꯍꯤꯞꯊꯍꯜꯂꯝꯃꯤ꯫ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯤꯁꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤ ꯀꯟꯈꯠꯂꯛꯈꯤ, ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯅꯨꯡꯁꯤ, ꯅꯪ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯪ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗꯗꯅ ꯆꯠꯂꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕꯤꯔꯝꯂꯒ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ? ꯅꯪ ꯗꯗꯥꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ꯫ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯦꯟꯗ꯭ꯔꯕ ꯍꯥꯏꯌꯣ꯫ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩꯔꯤꯂꯛꯇ ꯅꯤꯁꯤꯒꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯤ꯫ ꯃꯩꯔꯤ ꯑꯗꯨꯒꯤ ꯃꯩꯁꯥꯗꯒꯤ ꯅꯤꯁꯤꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯑꯗꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯑꯅꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯅꯤꯁꯤꯒ ꯑꯅꯨꯟꯁꯤꯒꯗꯨ ꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕ ꯃꯇꯝꯅꯤ꯫ ꯑꯅꯨꯟꯁꯤꯅ, ꯗꯗꯥꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤꯁꯨ ꯃꯐꯝ ꯑꯃ ꯈꯥꯛꯄꯤꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯕꯅꯤ꯫ ꯅꯤꯁꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ, ꯌꯥꯝꯅ ꯈꯟꯕꯤꯕ ꯑꯗꯨꯒꯤꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯑꯩꯒꯤ ꯈꯪꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯁꯅꯨ꯫ ꯑꯩꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕꯁꯤꯃꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯔꯣꯏꯔꯤ꯫ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ, ꯌꯥꯝ ꯉꯝꯕ ꯅꯨꯄꯤ ꯑꯣꯏꯕ꯭ꯔꯥ? ꯑꯣꯏꯗꯦꯗ, ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯗꯗꯥꯅ ꯆꯦ ꯍꯦꯟꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯩꯗꯤ ꯑꯁꯦꯡꯕ ꯗꯗꯥꯒꯤ ꯋꯥꯔꯤꯗ ꯉꯥꯎꯖꯕꯅꯤ꯫ ꯗꯗꯥꯒꯤ ꯊꯃꯣꯏꯗꯣ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯅꯪꯒꯤ ꯑꯣꯏꯔꯦꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕ, ꯀꯩꯗꯧꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯍꯟꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯑꯩ ꯅꯪꯕꯨ ꯊꯥꯖꯩꯌꯦ꯫ ꯁꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯣꯏ, ꯑꯩꯁꯨ ꯗꯗꯥꯕꯨ ꯊꯥꯖꯩꯌꯦ꯫ ꯑꯗꯣ ꯑꯩꯅ ꯗꯗꯥ ꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯦ ꯌꯥꯝ ꯈꯪꯗꯦ, ꯏꯃꯥꯅ ꯑꯩꯕꯨ ꯁꯥꯎꯒꯗ꯭ꯔꯥ ꯍꯌꯦꯡꯋꯥꯏ? ꯁꯥꯎꯔꯣꯏꯗ, ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤ꯫ ꯅꯪꯅ ꯈꯪꯗꯕꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏ ꯇꯥꯛꯄꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧ ꯃꯌꯥꯝꯗꯒꯤ ꯃꯥꯒꯤ ꯃꯃꯧꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯅꯤ ꯀꯥꯏ ꯍꯥꯏꯔꯤ ꯆꯠꯅꯤ꯫ ꯑꯩꯈꯣꯏ ꯏꯆꯟ ꯅꯤꯀꯤꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯅꯦꯛꯁ ꯃꯟꯗ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯑꯌꯥ, ꯑꯁꯦꯡꯕ ꯀꯤꯌꯥ? ꯇꯜꯂꯦ, ꯏꯀꯥꯏꯌꯦ꯫ ꯏꯀꯥꯏꯒꯅꯣ, ꯅꯪꯒꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯗ ꯂꯣꯏ ꯇꯝꯃꯦ꯫ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯅꯦ꯫ ꯑꯗꯨꯅꯅꯦ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯇꯣꯏꯁꯦ꯫ ꯑꯩꯁꯨ ꯏꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅꯤꯅ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯗꯗꯥꯒꯤ ꯏꯃꯥꯗꯣ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯕꯅꯦ꯫ ꯑꯅꯨꯟꯁꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯅꯤꯁꯤꯅ ꯑꯅꯨꯟꯁꯤꯕꯨ ꯃꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯅꯨꯡꯁꯤ, ꯁꯦ ꯀꯞꯀꯅꯣ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯤꯁꯤꯅ ꯑꯅꯨꯟꯁꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯈꯤ꯫ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯤꯁꯤꯒꯤ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯤꯠꯀꯤ ꯄꯤꯅ ꯑꯁꯨꯝ ꯊꯨꯝꯍꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯑꯁꯥꯗ ꯃꯍꯥꯛ ꯍꯤꯡꯈꯤꯕ ꯇꯥꯔꯤ꯫ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯂꯝꯕꯤ 3 ꯐꯥꯡꯕꯁꯤꯗ ꯑꯃꯨꯛꯇ ꯊꯥꯗꯣꯛꯈꯤꯒꯦꯀꯣ꯫ ꯑꯁꯥꯕ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃꯒ ꯌꯥꯡꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯈꯤ꯫ ꯃꯥꯏꯕ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯀꯤꯅ ꯂꯝꯕꯤ 3 ꯐꯥꯡꯕꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯩꯕꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯍꯧꯕꯅ ꯐꯔꯗꯧꯖꯥꯠꯂꯥ? ꯐꯅꯦꯛ ꯈꯛꯇꯪ ꯁꯦꯠꯄ ꯅꯨꯄꯤꯗꯨ ꯊꯦꯡꯅꯗꯅꯅꯦ ꯄꯩꯁꯥꯒ ꯄꯥꯝꯃꯛꯇ꯭ꯔꯦꯗ ꯑꯩ ꯊꯋꯥꯏ ꯂꯥꯟꯗ꯭ꯔꯤꯉꯩꯁꯤꯗ꯫ ꯃꯆꯤꯟꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯤꯠ ꯑꯋꯥꯟꯊꯥꯒꯤ ꯃꯇꯝꯁꯨ ꯅꯠꯇꯦ, ꯅꯨꯡꯁꯤꯠꯇꯤ ꯎꯔꯨ ꯁꯤꯠꯂꯤ꯫ ꯃꯥꯏꯕ ꯁꯥꯕ ꯑꯗꯨ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯝꯕꯤ 3 ꯐꯥꯡꯕ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯇꯣꯟ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯄ꯭ꯔꯞ ꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯥꯌꯣꯛꯅꯕꯒꯤ ꯃꯁꯥ ꯃꯔꯦꯜ ꯐꯜꯂꯤꯕ ꯀꯦꯂꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯤꯁꯛ ꯑꯃ ꯆꯪꯈꯤꯕꯒꯤ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨ ꯀꯦꯂꯤ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ
ꯑꯃꯨꯛꯇꯪꯗꯤ ꯀꯦꯂꯤ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯤꯅ ꯌꯦꯡꯅꯤꯡꯗꯨꯅ ꯌꯦꯡꯂꯨꯏ ꯑꯃꯨꯛꯁꯨ ꯃꯥꯏꯕ ꯁꯥꯕꯗꯨ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯗꯨꯅ ꯃꯁꯝꯃꯅ ꯆꯞ ꯆꯞ ꯌꯨꯡꯈꯠꯈꯤꯔꯝꯃꯤ ꯀꯦꯂꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤꯒꯤ ꯐꯤꯕꯝ ꯃꯥꯟꯕ ꯑꯃ ꯀꯨꯟꯗꯨꯅ ꯐꯝꯂꯤ ꯐꯅꯦꯛ ꯑꯃꯈꯛ ꯅꯠꯇꯅ ꯑꯇꯩ ꯃꯐꯤ ꯊꯣꯡꯗꯦ ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯃꯥꯏꯕ ꯁꯥꯕꯗꯨꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯑꯗꯨ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯑꯣꯏꯔꯝꯕ ꯇꯥꯏ ꯊꯤꯟꯊꯗꯅ ꯃꯥꯏꯕ ꯁꯥꯕ ꯑꯗꯨ ꯃꯊ꯭ꯋꯥꯏꯗꯗꯤ ꯍꯤꯡꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯠꯇꯅ ꯆꯦꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯈꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯥꯏꯕ ꯑꯗꯨ ꯐꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯒꯤ ꯄꯣꯅꯥꯗꯨ ꯄꯥꯟꯁꯤꯜꯂꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯂꯥꯅ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯕꯕꯥ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯗꯅ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ ꯃꯥꯏꯕ ꯑꯃꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯤ ꯍꯩ ꯅꯐꯤꯅꯔꯣ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯜꯂꯣ ꯑꯩꯈꯣꯏ ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯗꯕꯅꯤ ꯃꯂꯥꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯍꯦꯂꯣꯏꯔꯥ ꯂꯥꯏꯔ ꯈꯪꯗꯕꯗꯣ ꯃꯐꯝꯁꯤꯗ ꯂꯩꯊꯕ ꯆꯨꯝꯗ꯭ꯔꯦ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕꯔꯥꯁꯨ ꯈꯪꯗꯕꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯑꯁꯦꯡꯕ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯀꯥꯟꯅꯗꯦ ꯍꯌꯦꯡꯃꯛ ꯏꯕꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯁꯣꯝꯗ ꯉꯁꯥꯏ ꯃꯥꯏꯕ ꯑꯃꯨꯅ ꯂꯥꯏ ꯈꯨꯔꯨꯝ ꯇꯣꯛꯄꯤꯈꯤꯕ ꯏꯃꯨꯡꯗꯨꯅꯤ ꯆꯟꯗ꯭ꯔ ꯃꯥꯒꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩ ꯃꯩꯗꯨ ꯈꯪꯍꯧꯗꯅ ꯄꯨꯠ ꯃꯨꯠꯈꯤ ꯆꯟꯗ꯭ꯔꯅ ꯇꯧꯔꯛꯑꯗꯕꯅꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯁꯤꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯩꯈꯦꯠ ꯃꯆꯩ ꯑꯃ ꯈꯦꯠꯂꯤ ꯀꯦꯟꯗꯜ ꯆꯨꯈꯠꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯨꯠꯄꯅ ꯍꯥꯟꯈꯤ ꯑꯃ ꯑꯃꯨꯛ ꯈꯦꯠꯂꯤ ꯑꯗꯨꯁꯨ ꯃꯨꯠꯈꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯈꯦꯠꯀꯦ ꯇꯧꯕꯗ ꯃꯩꯗꯨ ꯐꯠ ꯂꯥꯎꯅ ꯂꯥꯛꯏ ꯆꯟꯗ꯭ꯔ ꯇꯤꯚꯤ ꯔꯤꯃꯣꯠꯇꯨ ꯄꯥꯏꯗꯨꯅ ꯇꯤꯚꯤ ꯂꯣꯝꯗ ꯍꯦꯛ ꯑꯣꯟꯁꯤꯟꯕꯒ ꯇꯤꯚꯤꯒꯤ ꯃꯅꯤꯡꯗ ꯉꯁꯥꯏ ꯑꯃꯨ ꯃꯥꯏꯕꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯨꯁꯨꯛ ꯃꯨꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯑꯉꯧꯕ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯟꯗ꯭ꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯩ ꯄꯥꯏꯊꯣꯛꯏ ꯃꯤꯠ ꯀꯨꯞꯄꯨꯔꯒ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯟꯗ꯭ꯔ ꯅ ꯒꯦꯠ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯥꯗꯨꯗ ꯃꯤꯁꯛ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯝ ꯐꯪꯂꯕꯁꯨ ꯃꯍꯥꯛ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯨꯛ ꯐꯥꯊꯖꯗꯨꯅ ꯇꯤꯚꯤ ꯑꯗꯨ ꯊꯥꯗꯨꯅ ꯌꯦꯡꯉꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨ ꯃꯥꯏꯕꯒꯤ ꯌꯨꯝꯗ ꯉꯟꯇꯥꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯍꯣ ꯑꯃꯨ ꯇꯥꯔꯤꯕꯣ ꯅꯪꯕꯣ ꯑꯃꯨ ꯊꯣꯔꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯑꯃꯨꯅ ꯀꯩꯗꯧꯔꯦ ꯇꯥꯗ ꯅꯨꯄꯥ ꯑꯗꯨꯅ ꯆꯣꯡꯊꯥꯝꯒꯤ ꯄ꯭ꯔꯤꯌꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯉꯁꯥꯏ ꯑꯌꯨꯛ ꯀꯦꯂꯤ ꯃꯈꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦꯅꯦꯍꯦ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯂꯥꯎ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯃꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯦꯂꯤ ꯃꯔꯨꯝꯗ ꯆꯪꯈ꯭ꯔꯤꯕꯗꯨ ꯅꯨꯄꯥꯒꯤ ꯁꯥꯕꯥꯅꯤ ꯑꯃꯨꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯑꯃꯨꯅ ꯑꯩ ꯆꯠꯂꯣꯏ ꯇꯥꯗ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯆꯠꯂꯣꯏ ꯉꯁꯤꯃꯛ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯀꯔꯤꯅꯣ ꯑꯃꯨ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥꯗ ꯑꯩ ꯉꯔꯥꯡ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯃꯐꯤ ꯊꯣꯡꯗꯕ ꯕꯨꯠ ꯑꯗꯣ ꯆꯣꯡꯊꯥꯝꯒꯤ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯦꯔꯥ ꯑꯣꯟꯊꯣꯛꯄ ꯑꯃꯨ ꯅꯪꯁꯨ ꯑꯁꯦꯡꯕꯅꯤꯅꯦ ꯇꯥꯗ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯇꯥꯗ ꯍꯣꯏꯁꯨ ꯀꯩꯅꯣꯝ ꯈꯟꯅꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯃꯨꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛꯉꯛꯇꯨꯅ ꯂꯩꯍꯧꯏ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯅꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯪ ꯑꯗු ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯃꯨꯁꯨ ꯆꯪꯂꯛꯇꯨꯅ ꯑꯃꯨꯅ ꯃꯌꯥꯝ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯑꯃ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯣꯠꯅꯩꯗꯨꯅ ꯂꯩꯔꯕꯅꯤ ꯁꯤꯔꯤꯕ ꯊꯣꯏꯕꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯏꯃꯤꯠꯃꯛꯅꯁꯨ ꯎꯔꯕꯅꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯉꯥꯏꯈꯣꯅꯦ ꯑꯃꯨ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯗꯨ ꯄꯥꯎꯗꯝꯂꯒ ꯀꯔꯤ ꯀꯥꯟꯅꯕꯕꯨ ꯄꯨꯔꯛꯀꯗꯣꯔꯤꯕꯅꯣ ꯅꯪ ꯃꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯍꯩꯀꯠ ꯂꯩꯀꯠ ꯈꯔ ꯇꯝꯂꯒ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯩ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯒ ꯊꯥꯗꯣꯛꯆꯔꯦ ꯇꯥꯗ ꯍꯩꯀꯠ ꯂꯩꯀꯠ ꯑꯝꯇ ꯆꯪꯉꯣꯏ ꯑꯩ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯁꯨ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛꯃꯛ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯔꯅꯤ ꯍꯩ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯉꯥꯏꯖꯔꯔꯣꯏꯌꯦ ꯇꯥꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ
ꯑꯃꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯕꯨ ꯃꯋꯥ ꯂꯧ ꯌꯥꯄꯣꯠꯇꯦꯗ ꯇꯥꯗ ꯃꯥꯏꯕꯅꯦꯅ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥꯁꯨ ꯈꯪꯗꯅ नुमिदांगी मतमनी पारी मयुमदा चंद्रा ममानब अमग लोइनना थक चाव तौरी चंद्रना यारे लोइसिलसे थेंख्रनी अयुमद ngana हंदब यादेने गोरोना ओय मिकी थिया ngakta famko nangna yam kiradi thinbigene चंद्रना हंदक मरक्सी आई वखल याम वाइको हक्सांगसु इहे हैनिंगदे पारीना हक्सांगी दिखंगदे वखल नुंगाइनबगिदी पेक खरागा हाइजिलुने रिलैक्स मैन चंद्र सौगलक्तुना मिनागी रिलैक्स लो हा नोय थोक्तबनिना कयम खलमोइने हा अहिंग मंगा तरुक सुरे अइने पिल सारगा तुमिसे बुत नुपीदुना अइबु दुम ओलगा लेरेने गोरोबना बुत नुपिया ngaikune nupido phane khaktung sele hai daine amdu ningreda चंद्रना गोरो वाटी तौनो तानिंग दे आई किसे सीरियस ने पारीना अदु कैदौ से आइबनो गोरो बना नयुम पांजिलो नंग काना दरोय नंग न हौजिक कुइरी मयाम दु दे मसक क्वाइ फजबी अमा खल्लगा चंद्रना नोये पिता दा हाइरो गोरो बग पारीगा चंद्रगी मतवदुदा करेमना नोई चंद्रदी नुबिदांग ओसिलकपसिदा लैताफम खंगलमदे अयुक नुंथिल ओइरिखैदि कैसु खनब नते मखोय अनिगी मतौदुदा चंद्र नुंगाइजदे ग्लास अमा थंगतके तौबुगा का अदुगी थोंगलोमदा महांगना हेक हेक उबा नुपी अदु चटखिबगुम उरमी चंद्र मसादा पाखतुना पाइरम ग्लास तु लेमाइदा तादुना काइखि पारीना चंद्र कैदौरे चंद्र पाखतना थोंगलोमदा मखुतु थिंदुना हौसे असिदा गोरोबना हौजित कैनो नुपीदुरो गोरोबा कादु सिंब थुंग येंगी कनासु लेबु उदे पारीना चंद्र नंग वखल याम खंजिले अदुना नमित पंगुदु उरे नसना तोमता हेलोजिना तहंजरे फरे लोइसिलसे ngasiगide गोरो नंग चंद्रबो इम्फाव तिनबिरमो को गोरोबा चंद्र ओंजिलगा ओय मिकिथि लाओ गोरोबग चंद्रगा पुनः थोकमिनरई मखोय अनी गाड़ी मचा अमदा चंद्रगी मयुम ताना लाई केली पांबी हौवा लंबी अहुम फांगबदु योक्सिलखि चंद्रना बाय येलोमदा हाइग्रसे गोरोबना अस लंबी फतबदो तंद्रो स्ट्रेट अदम चलसे नमिदुसिलु मखोय अनी चुमना असुम थोरकली यामलन्ना युम अहुम मरी ताबदुदा युम अमखक्ति मै अमत थांदे पुमम्ममी पुमम्मंबा युम अपादु योक्सिलकपदा गोरोबना असी ओइरमनिने नंग हिनेद्रिसे हा गोरोबा नाकन युम अदुदि येंगलुरगा ममांगलोमदा अमुक येंगलकपदा मसमना ममाई खुंबी फने खक्ता सेटपा नुपी अमा चपयुगना लेपगा लेरमी गोरोबा खंप्रे खंगना नुपी अदु थोमदनवा थोरइबा गाड़ीदु नाकन थैदुई कंट्रोल गमदबदगी अनीदु गाड़ीगा पुन्ना एक्सीडेंट थोई गोरोबदी ज्ञान लाखपदा हॉस्पिटल लेरमी मखुत्तु प्लास्टर हैदुन लेरमी गोरोबा मसादु यामना कीना फुहगुलई मनाक्त फमलिवा चंद्र मागी मतौदुदा खंप्रे खंगी गोरोबना बाय नुपीदुदी कस तौदब्रा चंद्रना कनागी नुपीनो एखोइन गाड़ी थोरपदा लंबी मयाइद लेपगा लेरमबदो चंद्रना कना लेरमगे हाइसे थिबोंलाव मयामदगी का हेना पाइसिले दुगा फजरेने हा फजरेबा गोरोबा तुमिन लई एक्सीडेंट थोमदाय मिकुप ngahaktangdu ningsingnabu hotnei गोरोबना आई हेंजिन भाई इसागी लिमिट खंगे आई नॉर्मल दा गाड़ी थोरपने युमदुगी मफाई रुपदा खंगौदना नंगना हाइबु नुपी अदुगी फिबंग चप मानबु नुपी अमा ममांग लेपगा लेरमे नुपी अदो थाइथोकनबु होटनबदा आई कंट्रोल मांगबने चंद्रना आइसु मांगदी येंगिना आइदी उदे नंगना हाइबु नुपीदु सोइना ओइगनी आइना उरिदो नांगैदी एंगोंदा याम लंगना दाइने नुंगाइब्रा नुंगाइब्रेंगो आई अमु लंगनरके बाय नंग खंगिदुनी आइसे अदुगुंबा अंधविश्वासता थाजदे अदुबु बाय आइगी मित्ता
तंजा अदुदा गुरुबु लायेंग्लिफा डॉक्टर दु नर्स अमग लोइनना चंगई।